Rogerna Kunung dormi I tell Shadri Chelage Jack Ngauri Tamo Cockching powder Timbigera Lina Shan Whitey Gulido Ayone Charga Putalokige Lee Prep Tokre Jacksu Fukogalaga Heidi Inaki Rogersu Chenbu Jetboy Gardaki Tokre Jacob Matumda Bangsaudu Sangladuna Poche Sindu Koche Kairami Rasti Machato Buning Banina Ligia Parmendane Chatui Adubu Li Leram Dabaduda Jacob Parmenda Mulakche Machana Poche Kairaga Gardusu Tongolam Dabaduda Shana Jacob na Pabung Korino Ichana Toshibo I am sorry, Pabung. Kidurki Chabo, Pabung Dayo. I get greenstone lemdre. Kurino Nashibo, Nambulo Karda, Adukcheshin at Tamdine. Jackson at Tamlasu, Huran Bana, Line Huran Credana. From Nabatisi, Pabung Su, Matin Bange. Law, Pabunga, what he hears Sanasi. Achaiba mayam dugi maraktagi Jacob thorklaga mapabunga sofa du da phamlammi kewari na babung rasna shana ichana mu tek ta kaidan halakpashi ubada babung aduki matik harawi adubu shana nangna gyan tadana asumna leipashi uraga kanagumi amagi thamoidati ningba kaibani kanano haisiba Nang imog don mo ningsing rabo Konano don haide Ras sor sang hundok jay Shana Nang na Malaysia da chatluri batu Kanagano nang ningsing rabo Jeko ngayag wakal kali Tamoga Nati Tuan gimabung jekani Ichana Malaysia da chatluri batu Nang na asok panang badagi kuna noy tamo na nang bukan balakpani. Jacob na Oy ganda babung Hotel asida vai check oriba imauto na do Nang na matam amada yamni nungsijakiba pamjakiba nupi machani Manas nang bahujikti nungsiyagtuna nang bulakpa wana ngay jaribani Adubu ichana ganda na asumna mahapukak tupiba asidi Pabung Pau yamna nungaite Tashina ay maga nanu khangde Adubu pabung na nungaitrabani na ay maga dum khangnage Tinabiyo, loinabiyo Mina asukwana ichabu lakpo ngairaga Ichana kaktukiba haibase Pab jengedaba thabakni Oy babung Ay babung na haibadum na injage Adubu ay giston huran kiwa misa adudi hingnushinaw Tigake Kanano hulan banu haibadu Roger na haibadadi Maga aigi apartment sida Cook nupi amaga liminaram hayi Abim haibra Oh, mani, abim haiba Onthopa machani da Mapa fati haidunabu Mahaksu mapa gisajit lauraba Fore Pabung na nupi machadu Fangnabi thirage Ichagi stone adusu Fangnabi hotnagani Oy babung Chari ma'am say, Lucinoko. Oi, Lucinage. Rasu Chakri, Jacobsu, Mapabung na Timbaduda, Harau na, Chari ma'am dom Lucin Jeremy. Hero Ohundusu, Balcony Tamu, Nihapwari Watay Sanarami. Roger na. Osh, Piro ma'am Chuksilami, Ludorida. Jack na. Fibam karimate suksinde hare degi hojikna hena dum hojatwe sati bi hingala ibase oshidi nangnane ai wonda ga tainare Jack na huran bagi macha huran biduna soidin huran ki borangani nupi na thane thilama faw yengduna lehobanangna nupi duna nang tumingeida Jacob ke huran sige numti gi wakal khalamgani Lina Equinoxe,
ꯀꯔꯤꯒꯨꯝꯕ ꯒ꯭ꯌꯥꯟ ꯂꯥꯛꯑꯗꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗ ꯃꯆꯤꯡ ꯃꯁꯣꯏꯗꯤ ꯈꯔ ꯅꯩꯔꯅꯤ ꯍꯥꯏꯔꯛꯄꯅꯦ ꯁꯥꯎꯍꯟꯕ ꯌꯥꯗꯦ ꯇꯞꯅ ꯏꯪꯅ ꯊꯦꯡ ꯂꯧꯗꯨꯅ ꯂꯣꯏꯅꯧꯁꯨ ꯍꯥꯏꯔꯛꯄꯅꯦ ꯔꯣꯖꯔꯅ ꯑꯁ ꯇꯜꯂꯦꯗ ꯀꯨꯁꯩꯗ ꯑꯩꯕꯨ ꯑꯕꯦꯝ ꯐꯪꯅꯕ ꯊꯤꯕ ꯇꯥꯔꯤꯕ꯭ꯔꯣ ꯖꯦꯛꯅ ꯆꯤꯌꯨ ꯐꯪꯅꯕ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯖꯦꯀꯣꯕꯅ ꯂꯥꯟꯕꯤꯈꯤꯁꯅꯤ ꯂꯤꯅ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯗ ꯀꯩꯒꯤ ꯅꯇꯣꯝꯇ ꯑꯇꯇꯥꯏ ꯑꯣꯏꯗꯣꯔꯤꯕꯅꯣ ꯇꯥꯃꯣ ꯖꯦꯀꯣꯕ ꯒ꯭ꯌꯥꯟ ꯂꯥꯛꯇꯤ ꯂꯥꯛꯈꯤꯗ꯭ꯔꯥ ꯑꯁꯦ ꯒ꯭ꯌꯥꯟ ꯐꯅꯌꯥꯝꯗꯤ ꯂꯥꯛꯑꯕꯅꯤ ꯃꯁꯥꯅ ꯃꯁꯥꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯐꯤꯂꯝ ꯁ꯭ꯇꯥꯔꯅꯤ ꯑꯩꯒꯥꯕꯨ ꯂꯩꯈꯤꯗ꯭ꯔꯦ ꯀꯔꯤꯃꯇ ꯈꯪꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯁꯣꯛꯏꯅꯣ ꯍꯥꯏꯕ ꯐꯥꯎ ꯈꯪꯗ꯭ꯔꯕꯅꯤ ꯇꯞꯅ ꯇꯞꯅ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤ ꯖꯦꯛ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯃꯤꯠꯇꯣ ꯕꯣꯝꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯒ ꯃꯥꯅ ꯅꯛꯅ ꯂꯩꯔꯨꯕꯒ ꯕ꯭ꯔꯦꯟꯗꯣ ꯆꯥꯏꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤꯉꯩꯗ ꯑꯩꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯆꯨꯔꯨꯞ ꯊꯛꯃꯤꯟꯅꯈꯤ ꯑꯩꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯅꯤ ꯄꯥꯟꯕꯒꯤ ꯆꯩꯅꯥꯗꯨꯅ ꯃꯥꯕꯨ ꯆꯤꯡꯈꯠꯄꯗꯤ ꯂꯥꯏꯔꯗꯅ ꯏꯁꯥ ꯐꯥꯎ ꯍꯧꯒꯠꯄ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ ꯂꯤꯅ ꯉꯛꯂꯤꯕꯗꯤ ꯃꯅꯥꯒꯣꯡꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯕ꯭ꯔꯦꯟꯕꯨꯗꯤ ꯈꯔ ꯆꯥꯏꯈꯤꯕ ꯃꯥꯜꯂꯤ ꯃꯁꯦ ꯃꯆꯤꯡ ꯃꯁꯣꯏ ꯍꯥꯟꯅꯗꯒꯤ ꯈꯔ ꯐꯠꯇꯕꯒ ꯃꯄꯥ ꯃꯄꯥ ꯆꯥꯅꯈꯤꯕ ꯖꯥꯠꯅꯤ ꯔꯣꯖꯔꯅ ꯇꯥꯃꯣ ꯑꯐꯖꯥꯗꯨ ꯀꯅꯥꯅ ꯍꯥꯠꯂꯤꯅꯣ ꯂꯤꯅ ꯑꯩꯒ ꯃꯦꯂꯦꯁꯤꯌꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒ ꯃꯥꯟꯅꯔꯒ ꯍꯥꯠꯄꯅꯤ ꯑꯗꯨꯅꯕꯨ ꯑꯩ ꯀꯔꯤꯃꯇ ꯐꯥꯗꯒꯦ ꯑꯥꯗ ꯖꯦꯀꯣꯕ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯌꯨꯝꯗꯁꯨ ꯊꯣꯔꯛꯏꯕꯁꯤꯅꯤ ꯖꯦꯛꯅ ꯀꯥꯟꯅꯗꯦ ꯍꯌꯦꯡꯗꯒꯤ ꯑꯕꯦꯝ ꯊꯤꯅꯕ ꯇꯧꯁꯤ ꯂꯤꯅ ꯃꯌꯨꯝꯗꯗꯤ ꯂꯩꯔꯝꯃꯔꯣꯏ ꯔꯣꯖꯔꯅ ꯂꯩꯔꯝꯃꯔꯣꯏ ꯃꯆꯦꯒꯤ ꯃꯔꯨꯝꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯃꯁꯛꯀꯁꯨ ꯑꯣꯟꯊꯣꯛꯏ ꯅꯨꯃꯤꯠꯇꯨꯗ ꯆꯠꯇꯣꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤꯕꯅꯤ ꯂꯤꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯕꯦꯝ ꯁꯔꯖꯔꯤ ꯇꯧꯈ꯭ꯔꯦ ꯇꯥꯃꯣ ꯑꯩꯒꯥꯕꯨꯛꯀꯤ ꯑꯔꯣꯏꯕ ꯗꯤꯟ ꯅꯨꯃꯤꯠꯇ ꯁꯛꯂꯦꯟꯗ ꯂꯨꯞꯀꯠꯄ ꯆꯠꯄꯗ ꯃꯍꯥꯛꯁꯨ ꯊꯦꯡꯅꯩ ꯃꯄꯥꯒꯤ ꯗꯤꯟ ꯀꯠꯄꯒꯤ ꯂꯥꯛꯄꯅꯤ ꯑꯣ ꯁꯛꯁꯨ ꯑꯣꯟꯈ꯭ꯔꯕ ꯁꯤꯅꯤꯅꯦ ꯖꯦꯛꯅ ꯅꯨꯃꯤꯠꯇꯨꯗ ꯈ꯭ꯔꯤꯁꯇꯤꯅꯥꯁꯨ ꯊꯦꯡꯅꯩ ꯃꯥꯅ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯁꯔ ꯅꯥꯏꯅ ꯍꯥꯏꯊꯔꯛꯄꯗꯨꯗꯤ ꯏꯃꯩ ꯂꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯅꯨꯄꯤ ꯀꯣꯏꯍꯧꯗꯅ ꯏꯇꯨ ꯏꯆꯥ ꯂꯩꯔꯀꯥꯟꯗ ꯈꯣꯏ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯀꯌꯥꯅ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯗꯅ ꯂꯣꯟꯗꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯇꯥꯃꯣꯗꯤ ꯃꯗꯨꯒꯤ ꯂꯝꯆꯠꯇꯨꯗꯤ ꯇꯁꯦꯡꯅ ꯍꯩꯅꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯁꯨ ꯈꯟꯗꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯂꯥꯟꯊꯣꯛꯄꯒꯤ ꯋꯥꯅꯤ ꯖꯦꯛꯅ ꯑꯗꯨ ꯇꯥꯃꯣ ꯅꯪ ꯑꯩꯈꯣꯏ ꯇꯣꯟꯁꯦ ꯄꯥꯝꯕ꯭ꯔꯥ ꯃꯕꯨꯡ ꯑꯃꯅ ꯃꯆꯟꯒꯤꯗꯃꯛ ꯃꯇꯩ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯕꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯊꯨꯛ ꯂꯥꯎꯗ꯭ꯔꯣ ꯔꯣꯖꯔꯅ ꯖꯦꯛꯅ ꯂꯧꯕꯗꯤ ꯂꯥꯏꯔꯗꯅ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯕ꯭ꯔꯦꯟ ꯍꯥꯞꯊꯥꯔꯤ ꯑꯗꯨꯅ ꯍꯪꯕ ꯌꯥꯏ ꯀꯩꯅꯣ ꯂꯤꯅ ꯑꯣ ꯄꯥꯝꯃꯤ ꯅꯪ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯀꯅꯥ ꯈꯪꯉꯦ ꯖꯦꯀꯣꯕꯁꯨ ꯀꯣꯛ ꯆꯥꯛꯂꯤꯕꯅꯤꯅ ꯑꯩꯅ ꯇꯥꯃꯣꯗ ꯏꯆꯟꯅꯨꯄꯤꯗꯨ ꯁꯤꯟꯅ ꯊꯣꯛꯂꯨꯔꯦ ꯍꯌꯦꯡ ꯑꯃꯗꯨꯅ ꯀꯌꯥ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯒꯦ ꯑꯣꯏꯔꯅꯤ ꯀꯥꯏꯅ ꯑꯩ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯗꯤ ꯑꯩꯗꯤ ꯍꯨ ꯆꯥꯔ ꯁꯤꯈꯤꯅꯤ ꯔꯣꯖꯔꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯅꯤꯗꯨꯗꯤ ꯌꯨ ꯈꯔ ꯉꯥꯎꯔꯨꯕꯒ ꯃꯣꯡ ꯍꯥꯗꯅꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯤꯅ ꯐꯖꯕ ꯋꯥꯈꯜꯕꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯇꯣꯟꯕꯨ ꯌꯥꯝꯅ ꯄꯥꯝꯖꯈꯤ ꯅꯨꯡꯁꯤꯖꯈꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝꯗ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯉꯝꯂꯕꯁꯨ ꯅꯆꯟꯅꯨꯄꯤꯗꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯏꯁꯣꯔ ꯃꯥꯁꯨ ꯂꯩꯗꯤ ꯂꯩꯕ ꯖꯥꯠꯅꯤ ꯁꯤꯗꯤ ꯅꯆꯟ ꯑꯣꯏꯗꯧꯔꯕꯅꯤ ꯍꯥꯏꯗꯅ ꯉꯝꯍꯟꯗ꯭ꯔꯤꯕꯅꯤ ꯔꯣꯖꯔꯅ ꯑꯩꯁꯨ ꯇꯣꯟꯁꯦ ꯌꯥꯝ ꯆꯤꯛ ꯅꯨꯡꯁꯤꯖꯕꯅꯤ ꯍꯥꯏꯕ ꯉꯝꯍꯧꯗꯕꯒꯤ ꯖꯦꯀꯣꯕꯅ ꯍꯥꯟꯈꯤꯕꯅꯤ ꯖꯦꯛꯅ ꯑꯩꯈꯣꯏ ꯇꯣꯟꯅ ꯍꯥꯏꯕ ꯇꯥꯃꯣꯁꯦ ꯌꯥꯝ ꯆꯥꯛꯆꯩ ꯉꯥꯎꯖꯩ ꯋꯥꯍꯩ ꯋꯥꯇꯥ ꯃꯑꯣꯡ ꯃꯇꯧ ꯅꯨꯄꯥꯗ ꯅꯨꯄꯥ ꯑꯁꯦꯡꯕꯅꯤ ꯔꯣꯖꯔꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤꯃꯇ ꯋꯥꯠꯇꯦ ꯌꯥꯝ ꯄꯣꯁ ꯇꯥꯏ ꯑꯗꯒꯤ ꯖꯦꯀꯣꯕꯁꯨ ꯅꯨꯡꯁꯤꯌꯦ ꯑꯗꯩ ꯑꯩꯅ ꯍꯥꯏꯕ ꯑꯍꯨꯝꯃꯛꯇꯤ ꯌꯥꯔꯣꯏ ꯑꯃ ꯈꯜꯂꯣꯅ
ꯑꯗꯩ ꯖꯦꯀꯣꯕ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ ꯔꯣꯖꯔꯅ ꯊꯃꯣꯏꯒꯗꯤ ꯌꯥꯝ ꯆꯥꯎꯔꯤꯅꯦ ꯇꯣꯟꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯑꯃꯃꯝꯒ ꯊꯝꯃꯤ ꯃꯥꯏ ꯊꯃꯣꯏꯗ ꯂꯤꯅ ꯁꯤ ꯋꯥꯁꯦ ꯇꯣꯛꯁꯤ ꯑꯁ ꯑꯣꯏꯍꯟꯅꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯅꯥꯎꯅ ꯂꯧꯔꯒ ꯑꯌꯨꯕꯗ ꯀꯣꯛ ꯈꯨꯝꯗꯣꯏꯅꯤ ꯑꯁ ꯇꯣꯛꯁꯤ ꯖꯦꯛ ꯅꯣꯛꯊꯣꯔꯛꯏ ꯈ꯭ꯔꯤꯁꯇꯤꯅꯥ ꯂꯧꯔꯣꯀꯣ ꯑꯃꯨꯛ ꯍꯧꯔꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯏꯀꯥꯏꯅꯦ ꯑꯩꯅ ꯂꯥꯟꯈꯤꯕꯅꯤꯅ ꯔꯣꯖꯔꯅ ꯇꯥꯃꯣ ꯅꯪꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅꯗꯤ ꯂꯦꯝꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝ ꯂꯦꯝꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯂꯤꯅ ꯅꯨꯄꯤ ꯈꯔ ꯀꯣꯏꯕꯁꯤꯗ ꯅꯣꯏꯅ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯅ ꯎꯕꯤꯔꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯄꯥꯈꯪ ꯑꯁꯦꯡꯕꯅꯤ ꯅꯨꯄꯤ ꯑꯃꯃꯝꯇ ꯀꯣꯏꯔꯝꯕ ꯅꯪꯕꯨ ꯄꯥꯈꯪ ꯁꯦꯡꯉꯤꯕꯣ ꯔꯣꯖꯔꯅ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯠꯂꯦ ꯔꯣꯖꯔ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯖꯦꯛꯁꯨ ꯃꯥꯒꯤ ꯄꯥꯂꯤ ꯂꯥꯛꯀꯗ꯭ꯔꯅ ꯍꯥꯏꯔꯞ ꯄꯥꯈꯠꯅ ꯑꯣꯏ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯑꯩ ꯂꯩꯗꯣꯏꯅꯦ ꯑꯣ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯖꯦꯛꯁꯨ ꯔꯣꯖꯔꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯂꯤꯗꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯂꯦꯞꯄꯒ ꯑꯆꯠ ꯑꯋꯣꯡ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯖꯦꯛꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯈ꯭ꯔꯤꯁꯇꯤꯅꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯅꯥꯝꯇꯅ ꯈꯪꯗꯕꯅꯤ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯛꯂꯁꯨ ꯁꯨꯞꯅꯒꯤ ꯈ꯭ꯔꯤꯁꯇꯤꯅꯥ ꯈꯛꯇꯒꯤ ꯐꯣꯇꯣꯅꯤ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠꯇ ꯌꯥꯎꯔꯤꯕꯗꯨ ꯅꯨꯃꯤꯠꯇ ꯍꯧꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯃꯁꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯑꯣꯏꯅ ꯂꯩꯖꯔꯝꯃꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯄꯨꯗꯤ ꯂꯤꯅ ꯃꯇꯝ ꯆꯥꯅ ꯄꯤꯖꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯟ ꯃꯊꯧ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ ꯖꯦꯀꯣꯕꯁꯨ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯏ ꯑꯗꯨꯕꯨ ꯇꯣꯟꯗꯤ ꯖꯦꯀꯣꯕ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯄ꯭ꯔꯞ ꯆꯠꯈꯤ ꯖꯦꯀꯣꯕꯁꯨ ꯄ꯭ꯔꯞ ꯇꯥꯅꯔꯛꯇꯨꯅ ꯂꯤꯞ ꯑꯗꯨ ꯇꯣꯡꯃꯤꯟꯅꯔꯝꯃꯤ ꯖꯦꯀꯣꯕꯅ ꯍꯥꯏ ꯇꯣꯟ ꯍꯥꯏꯔꯞ ꯅꯣꯛꯁꯤꯟꯅꯔꯒ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯈꯤ ꯔꯣꯖꯔ ꯆꯠꯂꯝꯃꯗ꯭ꯔꯥ ꯆꯠꯂꯝꯈꯤꯔꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯖꯦꯀꯣꯕꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯇꯣꯟꯒꯤ ꯐꯣꯟ ꯂꯥꯛꯏ ꯅꯝꯕꯔ ꯈꯪꯗꯕ ꯑꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯍꯜꯂꯣ ꯀꯅꯥ ꯑꯕꯦꯝꯅ ꯍꯜꯂꯣ ꯑꯩꯅꯦ ꯑꯩ ꯇꯣꯟ ꯁꯥꯎꯔꯞꯅ ꯍꯨꯔꯥꯟꯕꯤ ꯅꯪ ꯑꯣꯏꯔꯦ ꯍꯨꯔꯥꯟꯕꯤ ꯑꯩꯅ ꯇꯧꯔꯛꯄꯁꯤꯡꯗꯣ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯅ ꯄꯩꯁꯥ ꯐꯅ ꯆꯪꯈꯩ ꯁꯔꯖꯔꯤ ꯇꯧꯔꯕꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯅꯪꯕꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦ ꯈꯪꯖꯧ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯐꯖꯕ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯏꯕꯁꯤꯗꯤ ꯅꯁꯥꯅ ꯈꯪꯖꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯐꯖꯕ ꯐꯅ ꯍꯦꯜꯂꯕꯁꯨ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯗꯣ ꯑꯕꯦꯝ ꯁꯥꯎꯕ ꯍꯧꯔꯛꯏ ꯅꯪꯒꯤ ꯅꯋꯥ ꯖꯦꯀꯣꯕ ꯁꯥꯠꯀꯅꯤ ꯔꯣꯖꯔꯁꯨ ꯍꯥꯠꯀꯅꯤ ꯀꯔꯤ ꯖꯦꯀꯣꯕꯁꯨ ꯔꯣꯖꯔꯁꯨ ꯍꯥꯠꯅꯤꯌꯦ ꯅꯪꯅ ꯍꯥꯠꯇꯣꯏꯕ ꯁꯝꯆꯦꯠꯅꯔꯣ ꯍꯥꯏꯁꯦ ꯖꯦꯀꯣꯕ ꯅꯣꯛꯊꯣꯔꯛꯏ ꯇꯣꯟꯁꯨ ꯖꯦꯀꯣꯕ ꯂꯩ ꯍꯥꯏꯕ ꯚꯥꯞ ꯑꯣꯏꯔꯛꯇꯨꯅ ꯍꯥꯏꯔꯞ ꯏꯀꯥꯏꯔꯝꯃꯤ ꯇꯣꯟꯅ ꯐꯣꯟꯗꯨ ꯁꯠ ꯀꯛꯊꯠꯈꯤ ꯈꯨꯔꯧ ꯌꯥꯝ ꯊꯥꯡꯗꯧꯔꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯖꯦꯀꯣꯕꯅ ꯀꯅꯥꯅꯣ ꯑꯩ ꯍꯥꯠꯅꯤ ꯍꯥꯏꯔꯛꯏꯗꯣ ꯑꯕꯦꯝꯅꯦ ꯑꯕꯦꯝ ꯍꯥꯏꯗꯤ ꯍꯣꯇꯦꯜꯁꯤꯗ ꯀꯨꯛ ꯑꯣꯏꯔꯝꯕꯤ ꯑꯣ ꯔꯣꯖꯔꯒ ꯑꯩꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯂꯩꯃꯤꯟꯅꯔꯝꯃꯦ ꯍꯥꯏꯕꯗꯨꯔꯣ ꯍꯣꯏ ꯁꯤꯌꯥꯂꯥ ꯃꯥꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯒ꯭ꯔꯤꯟ ꯁ꯭ꯇꯣꯟ ꯍꯨꯔꯥꯟꯈꯤꯕꯗꯣ ꯇꯣꯟ ꯉꯛꯅ ꯖꯦꯀꯣꯕꯇ ꯌꯦꯡꯉꯛꯏ ꯀꯩꯅꯣ ꯗꯥꯀꯣ ꯅꯪꯒꯤ ꯒ꯭ꯔꯤꯟ ꯁ꯭ꯇꯣꯟꯗꯨ ꯃꯥꯡꯈ꯭ꯔꯕ ꯍꯥꯏꯁꯦ ꯖꯦꯀꯣꯕꯇꯤ ꯇꯣꯟꯅ ꯗꯥꯀꯣ ꯀꯧꯔꯛꯄꯗꯨꯗ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯥꯡꯈ꯭ꯔꯦ ꯏꯁ ꯃꯥꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯈꯪꯉꯤꯗꯅ ꯃꯥ ꯑꯗꯨ ꯅꯨꯄꯤꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ ꯑꯩ ꯍꯤꯗꯥꯛ ꯁꯦꯝꯕꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯗꯥꯀꯣ ꯃꯐꯝ ꯂꯣꯠꯂꯒ ꯂꯩꯕꯅꯤ ꯑꯩꯒꯤꯗꯃꯛ ꯐꯪꯅꯕ ꯊꯤꯔꯛꯎ ꯍꯣꯏ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ ꯅꯨꯄꯤꯒꯤ ꯂꯥꯟꯗ ꯅꯨꯄꯥ ꯑꯩꯈꯣꯏ ꯌꯥꯎꯅꯤꯡꯗꯦ ꯅꯨꯄꯤ ꯃꯁꯦꯜ ꯐꯥꯏꯠ ꯇꯧꯍꯟꯕꯗꯨ ꯄꯥꯝꯃꯦ ꯑꯩꯅ ꯅꯪꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯤ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯣ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯈꯜꯂꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯂꯗꯤ ꯊꯧꯅꯥ ꯈꯔꯗꯤ ꯂꯩꯌꯨ ꯌꯥꯝꯂꯕ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ
ꯑꯗꯨ ꯍꯥꯏꯔꯒ ꯂꯤꯞꯇꯣ ꯍꯥꯡꯗꯣꯔꯛꯄꯗꯒꯤ ꯖꯦꯀꯣꯕ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯗꯤ ꯖꯦꯀꯣꯕꯀꯤ ꯍꯣꯡꯂꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯔꯛꯑꯀꯥꯟꯁꯤꯗ ꯊꯥꯏꯅꯒꯤ ꯎꯁꯤꯠꯇꯕꯤꯗꯨꯗꯤ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯅ ꯑꯃꯨꯛ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯁ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯇꯣꯟ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯖꯦꯀꯣꯕꯀꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯁꯤꯗꯤ ꯁꯥꯊꯤꯕ ꯍꯦꯟꯒꯠꯂꯛꯄ, ꯋꯥ ꯉꯥꯡꯕꯗ ꯅꯨꯄꯥꯗꯧꯅ ꯃꯒꯨꯟ ꯂꯩꯅ ꯋꯥ ꯉꯥꯡꯂꯛꯄ, ꯃꯣꯡ ꯍꯥꯗꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯛꯄ, ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ, ꯃꯌꯥꯝꯕ ꯂꯤ, ꯔꯣꯖꯔ, ꯖꯦꯛ, ꯇꯣꯟ ꯂꯣꯏꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ, ꯏꯔꯤꯛꯅ, ꯕꯣꯁ, ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯣ, ꯐꯅꯤ ꯕꯣꯁ꯫ ꯏꯔꯤꯛꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯖꯦꯀꯣꯕꯀꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯣꯛꯆꯔꯛꯏ꯫ ꯖꯦꯀꯣꯕ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ꯫ ꯕꯣꯁ, ꯀꯗꯥꯏꯗ? ꯌꯨꯝꯗ꯫ ꯏꯔꯤꯛ ꯉꯛꯅ, ꯌꯨꯝꯗꯤ ꯁꯦꯝꯖꯤꯜꯂꯝꯈꯤꯔꯣꯏ꯫ ꯀꯩꯅꯣ ꯁꯦꯝꯖꯤꯟꯕ ꯍꯥꯏꯕꯣ? ꯆꯠꯂꯣ꯫ ꯁꯣꯝꯗꯅ ꯂꯤꯅ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯊꯣꯡꯗꯨ ꯁꯨꯡꯍꯥꯡ ꯍꯥꯡꯗꯣꯔꯛꯇꯕꯗꯒꯤ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯐꯣꯟ ꯊꯅꯝꯕꯅꯤꯅ ꯈꯪꯂꯝꯗꯦ꯫ ꯂꯤꯅ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯂꯤꯅ ꯔꯣꯖꯔꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯂꯥꯛꯄꯒ ꯔꯣꯖꯔꯅ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯕꯒꯤ, ꯅꯥꯎ ꯂꯥꯛꯄ꯭ꯔꯥ? ꯔꯣꯖꯔꯅ, ꯂꯥꯛꯇꯦꯅ꯫ ꯑꯁ ꯐꯣꯟꯁꯨ ꯄꯥꯏꯔꯛꯇꯦ꯫ ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯅꯨꯃꯤꯠꯁꯨ ꯑꯣꯏ, ꯒꯨꯂꯤꯁꯨ ꯆꯥꯕ ꯃꯇꯝ ꯑꯣꯏꯔꯦ, ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ? ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯑꯣꯏꯔꯖꯥꯠꯂꯣ? ꯌꯦꯡꯉꯨꯔꯕꯣ? ꯌꯦꯡꯉꯨꯗ꯭ꯔꯤ꯫ ꯂꯤ ꯃꯄꯥꯕꯨꯡꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯖꯩ꯫ ꯔꯥꯖꯅ, ꯊꯣꯏꯕ, ꯅꯥꯎ ꯂꯥꯛꯄ꯭ꯔꯣ ꯄꯥꯕꯨꯡ? ꯂꯥꯛꯇꯦꯅ꯫ ꯑꯁ ꯑꯩꯗꯤꯕ, ꯌꯥꯔꯦ ꯊꯤꯔꯨꯈꯤꯒꯦ꯫ ꯐꯣꯟꯗ ꯊꯝꯅꯈ꯭ꯔꯦ꯫ ꯔꯣꯖꯔꯁꯨ ꯀꯤꯆꯟꯗ ꯆꯠꯊꯈꯩ ꯆꯥꯎꯔꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯤꯒ ꯂꯣꯏꯅꯅ ꯖꯦꯀꯣꯕꯄꯨ ꯊꯤꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯁꯣꯝꯗꯅ ꯖꯦꯀꯣꯕꯇꯨ ꯃꯌꯨꯝ ꯌꯧꯔꯛꯑꯦ꯫ ꯆꯥꯎꯔꯕ ꯒꯦꯠ ꯑꯗꯨ ꯎꯕꯗ, ꯁꯣꯗꯤ ꯌꯥꯎꯗꯦ, ꯅꯪ ꯌꯥꯎꯕ꯭ꯔꯣ? ꯏꯔꯤꯛꯅ, ꯑꯩꯗꯤ ꯌꯥꯎꯗꯤꯌꯦ꯫ ꯖꯦꯀꯣꯕ ꯍꯥꯏꯐꯦꯠ ꯒꯦꯠꯇꯨꯗ ꯌꯦꯡꯂꯒ ꯃꯅꯤꯡ ꯈꯔ ꯍꯟꯗꯣꯛꯂꯒ ꯄ꯭ꯔꯞ ꯆꯪꯈꯠꯇꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯏꯔꯤꯛꯁꯨ ꯄ꯭ꯔꯞ ꯀꯥꯔꯛꯏ꯫ ꯖꯦꯀꯣꯕꯇꯤ ꯃꯌꯨꯝꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯒꯩ ꯃꯍꯥꯛ ꯃꯪꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯕꯣꯝꯅ ꯊꯨꯒꯥꯏꯈꯤꯕ ꯅꯣꯡꯃꯩꯅ ꯋꯥꯜ ꯑꯗꯨꯗ ꯀꯥꯞꯈꯤꯕꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯔꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯖꯦꯀꯣꯕ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯐꯝꯊꯈꯤ꯫ ꯃꯗꯨ ꯎꯕꯗ ꯏꯔꯤꯛꯁꯨ ꯄꯥꯈꯠꯅ, ꯕꯣꯁ! ꯖꯦꯀꯣꯕ ꯃꯀꯣꯛꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯈꯔ ꯂꯩꯊꯣꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡꯗꯨꯗ ꯈꯨꯔꯨ ꯀꯨꯜꯂꯒ ꯐꯝꯃꯤ꯫ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯏꯒꯕꯣ! ꯑꯗꯨ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯨꯞꯊꯔꯒ ꯀꯞꯄꯤ꯫ ꯏꯔꯤꯛꯇꯤ ꯀꯩꯗꯧꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯖꯦꯀꯣꯕ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯥꯁꯨ ꯐꯝꯂꯝꯃꯤ꯫ ꯇꯞꯅ, ꯕꯣꯁ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ꯫ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯕꯗ ꯎꯔꯒ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯐꯥꯎ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯌꯦ꯫ ꯖꯦꯀꯣꯕꯅ ꯏꯔꯤꯛꯇ ꯉꯥꯊꯔꯒ ꯃꯁꯥꯗ ꯇꯥꯁꯤꯜꯂꯒ ꯍꯤꯞꯄꯤ꯫ ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯏꯔꯤꯛ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤꯕ? ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗꯁꯨ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯈꯤꯕ ꯑꯩ ꯎꯏꯌꯦ꯫ ꯃꯍꯥꯛꯀ ꯑꯩꯒ ꯅꯨꯡꯁꯤꯃꯔꯤ ꯊꯝꯈꯤꯕꯗꯣ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯏꯔꯤꯛ, ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦ꯫ ꯃꯗꯨꯕꯨ ꯃꯪꯂꯥ ꯅꯠꯇ꯭ꯔꯒ ꯍꯧꯈ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯔ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯏꯔꯤꯛꯅ ꯖꯦꯀꯣꯕꯄꯨ ꯑꯣꯟꯁꯤꯟꯕꯤꯔꯒ, ꯄꯨꯝꯅꯃꯛ ꯑꯗꯣ ꯕꯣꯁꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯕꯣꯁꯄꯨ ꯂꯥꯛꯄ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯃꯤꯁ ꯇꯣꯟꯅꯤ꯫ ꯖꯦꯀꯣꯕ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯏꯔꯤꯛꯇ ꯌꯦꯡꯂꯒ, ꯀꯔꯤ ꯃꯤꯁ ꯇꯣꯟ?